ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯇꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯃꯨ ꯖꯥꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯃꯨ ꯖꯥꯃꯨ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯦ꯫ ꯒꯞꯄꯥ ꯑꯗꯨ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯐꯝ ꯑꯣꯏꯔꯤꯕ ꯎꯀꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕꯁꯤ ꯗꯦꯕꯔꯥꯅꯤꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯒꯞꯄꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯔꯣꯖꯤꯠꯀꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯦꯔꯣꯖꯤꯠꯇ ꯃꯍꯥꯛꯁꯨ ꯉꯥꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯤ꯫ ꯍꯦꯔꯣꯖꯤꯠꯇꯤ ꯇꯁꯦꯡꯅ ꯒꯞꯄꯥ ꯂꯥꯛꯄꯁꯦ ꯇꯜꯂꯕꯅꯤ, ꯃꯔꯝꯗꯤ ꯒꯞꯄꯥꯅ ꯇꯧꯔꯤꯕꯁꯤ ꯃꯃꯤꯗ ꯈꯧꯁꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯗꯦꯕꯔꯥꯅꯤꯅꯗꯤ ꯒꯞꯄꯥꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ, ꯃꯍꯥꯛꯀꯤ ꯃꯁꯛ ꯍꯦꯛ ꯎꯕꯒ ꯆꯩ ꯊꯥꯡꯕ ꯀꯌా ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯞꯄꯥꯅꯗꯤ ꯗꯦꯕꯔꯥꯅꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯕꯨ ꯒꯞꯄꯥꯅ ꯗꯦꯕꯔꯥꯅꯤ ꯅꯨꯡꯁꯤꯖꯔꯕꯁꯨ ꯗꯦꯕꯔꯥꯅꯤꯅꯗꯤ ꯒꯞꯄꯥꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯍꯦꯔꯣꯖꯤꯠꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯔꯣꯖꯤꯠꯅ ꯒꯞꯄꯥꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯣꯏꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯣꯏꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯒꯞꯄꯥꯅ ꯗꯦꯕꯔꯥꯅꯤꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯖꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯍꯦꯔꯣꯖꯤꯠꯀꯤ ꯃꯌꯨꯝꯗ ꯒꯞꯄꯥ ꯂꯥꯛꯇꯨꯅ ꯒꯞꯄꯥꯅ ꯍꯦꯔꯣꯖꯤꯠꯄꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯍꯦꯔꯣꯖꯤꯠꯇꯤ ꯇꯁꯦꯡꯅ ꯒꯞꯄꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯨꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯕ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯀꯤ ꯃꯃꯥꯅ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯕꯗꯒꯤꯗꯤ ꯒꯞꯄꯥ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯍꯦꯔꯣꯖꯤꯠꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯇꯣ ꯁꯤꯟꯇꯦꯛꯁ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯒꯞꯄꯥꯅ "ꯑꯩ ꯂꯥꯛꯂꯒ ꯂꯣꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯉꯣꯟꯗ ꯊꯕꯛ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ "ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯞꯄꯥꯅ "ꯍꯦꯔꯥ ꯏꯇꯥꯎ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯇꯛꯑꯀꯥꯟꯗ ꯌꯥꯔꯛꯀꯗꯕꯅꯤ, ꯀꯥꯕꯛ ꯀꯥꯕꯛ ꯍꯥꯏꯕ ꯍꯧꯔꯛꯄꯗ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯃꯈꯣꯏꯒꯤꯁꯨ ꯈꯟꯊꯅꯕꯒꯤ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅꯦ." "ꯈꯜꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯣ ꯉꯁꯤꯗꯪꯒ ꯆꯠꯂꯨꯈꯤꯁꯤ, ꯍꯌꯦꯡꯒꯩ ꯍꯥꯏꯔꯔꯣꯏ ꯀꯩꯗꯧꯔꯒꯦ?" "ꯑꯁ ꯒꯞꯄꯥ, ꯅꯪ ꯁꯤꯟꯊꯣꯡꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦꯍꯦ, ꯑꯩ ꯐꯥꯎꯕ ꯏꯀꯥꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯉꯍꯥꯟꯁꯨ ꯅꯠꯇ꯭ꯔꯣ, ꯉꯍꯥꯟ ꯅꯠꯇꯦꯅꯦ ꯉꯔꯥꯡꯅꯤꯅꯦ, ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇꯣ ꯎꯠꯂꯛꯂꯒꯅꯣꯗꯅ ꯆꯩꯔꯛꯈꯤꯕꯗꯣ꯫ ꯅꯪꯁꯤꯗꯤꯕ." "ꯑꯁ ꯌꯥꯔꯦ ꯀꯩꯅꯣ ꯍꯦꯔꯣꯖꯤꯠ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯅꯪꯅꯦ ꯈꯔ ꯂꯥꯞꯅ ꯑꯗꯨꯝ ꯂꯩꯍꯧ, ꯑꯩꯅꯦ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯒꯦꯕ, ꯑꯃꯨꯛ ꯍꯜꯂꯛꯑꯝ ꯇꯥꯔꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ?" ꯒꯞꯄꯥꯅ ꯍꯦꯔꯣꯖꯤꯠꯇ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏꯅ ꯗꯦꯕꯔꯥꯅꯤꯕꯨ ꯍꯦꯛ ꯍꯦꯛ ꯉꯥꯏꯕ ꯎꯀꯨ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯎꯀꯨ ꯑꯗꯨꯗ ꯐꯝꯗꯨꯅ ꯗꯦꯕꯔꯥꯅꯤꯕꯨ ꯉꯥꯏꯔꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡ ꯐꯥꯎꯕꯗ ꯗꯦꯕꯔꯥꯅꯤꯗꯣ ꯉꯁꯤꯗꯤ ꯂꯥꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯃꯍꯥꯛꯇꯣ ꯉꯁꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯁꯤ ꯀꯣꯂꯦꯖ ꯆꯠꯇꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ, ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯒꯞꯄꯥꯅ ꯍꯦꯔꯣꯖꯤꯠꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯉꯥꯏꯔꯤ꯫ ꯉꯁꯥꯏ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯉꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕꯗ ꯗꯦꯕꯔꯥꯅꯤꯗꯣ ꯂꯥꯛꯇ꯭ꯔꯦ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯞꯄꯥꯅ ꯍꯦꯔꯣꯖꯤꯠꯇ ꯃꯥꯗꯨ ꯉꯁꯤꯗꯤ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ, ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ "ꯉꯁꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯣꯂꯦꯖ ꯀꯥꯗꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯂꯒꯅꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯉꯥꯡꯕꯗ ꯂꯝ ꯍꯦꯜꯂꯕꯗꯤꯅꯦ, ꯉꯥꯏꯌꯨ, ꯍꯌꯦꯡ ꯑꯌꯨꯛꯐꯥꯎ ꯉꯥꯏꯌꯨꯀꯣ." ꯑꯁꯨꯝꯅ ꯍꯦꯔꯣꯖꯤꯠ ꯑꯃꯗꯤ ꯒꯞꯄꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯊꯧꯔꯛꯂꯤꯕꯗꯣ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯍꯦꯔꯣꯖꯤꯠꯅ "ꯑꯩ ꯒꯞꯄꯥ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯗꯦꯕꯔꯥꯅꯤ ꯅꯠꯇꯕ꯭ꯔꯥꯅꯦ?" "ꯑꯦ ꯃꯥꯅꯤꯅꯦ, ꯃꯥꯗꯤ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯒ ꯇꯣꯡꯉꯒ ꯌꯥꯝ ꯃꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯔꯒ ꯂꯥꯛꯏꯅꯦ꯫ ꯅꯪꯒꯤꯁꯤꯕꯨ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ, ꯇꯨ ꯑꯥꯗ ꯂꯥꯛꯏꯁꯦ ꯃꯁꯤꯅꯤ ꯀꯨꯄꯜ ꯍꯦꯔꯣ ꯍꯦꯔꯣꯅꯤ ꯍꯥꯏꯗꯣ, ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯁꯔ ꯂꯩꯍꯧ ꯇꯥꯃꯤꯅꯦ ꯍꯥ?" ꯍꯦꯔꯣꯖꯤꯠꯅ ꯉꯥꯡꯂꯤꯕꯗꯨ ꯒꯞꯄꯥ ꯀꯌా ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ, ꯃꯁꯥ ꯑꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯞꯄꯥꯅ "ꯍꯦꯔꯣꯖꯤꯠ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯁꯦ, ꯒꯥꯔꯤ ꯑꯃꯒ ꯂꯦꯞꯁꯤꯜꯂꯒꯅꯦ ꯅꯨꯄꯥꯁꯦ ꯐꯨꯒꯦ ꯌꯦꯡꯉꯨ." "ꯑꯩ ꯒꯞꯄꯥ, ꯅꯪꯒꯤ ꯍꯧꯅꯕꯤ ꯁꯨꯅꯣ ꯆꯨꯕꯤ ꯇꯧꯔꯛꯀꯅꯨ, ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯕꯗꯤ ꯅꯪ ꯀꯝꯗꯧꯕ? ꯀꯣꯏꯁꯨ ꯀꯣꯏꯔꯕ ꯅꯠꯇꯦ, ꯄꯥꯝꯕꯣꯝ ꯇꯤꯡꯉꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯞꯄꯥꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯔꯤꯕ ꯄꯣꯠ ꯆꯩ ꯀꯔꯤꯅ ꯊꯣꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯒꯞꯄꯥꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯨꯛꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡ ꯂꯥꯟꯗꯨꯅ ꯗꯦꯕꯔꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯝꯅ ꯆꯠꯈꯤꯕ ꯑꯗꯨꯗ
Gapa amati Herojitna Devarani amati nupa aduga makoy ni sakributo lepno jengno lehawi matamadu da Devarani na mamaya do laithoroklaga gapa da munna jenglaga nupe nupe torombaga chatki madu ubada gapa na magise ingoda lena ribani ne Herojit sasilo asomna haramnaga maha mayum lumtu di chattaduna atopu lambi romaromda gam chatki madu Herojina hai hojina mukadai chake haribano ha nang lairamyegi susakpa horoge haribro adumna hanglakpa da gapana ipu jado da chalini saslo jado palakpa aduda Herojitna kaino haisiba jado di amai bana tro ha magi benbodi nang kedo wachaturiba wafam aduda gapana jado na amai bo waran bagini aina magi bemda chaturibase itaw muigi tarin leibi gaidubu tasinga leiba jalo kaino ne gapa nangi sibu Devarani si taring leibi tawraga kauge haibro khalibani taw kanadi ipu jado ge mana kachalagane wapuna mak tholagani jado ge makki matong makne nang makki matong makne hore ne karigumba madi soidana tholagadabani ai nangi thabaksi yaw thaba kisalle daibo as Herojit kaisu tawroi kai tawrage ha aina taring naraga phadrisi nang nati kadroge Devarani sasilo asom na hainala duna Herojit amadi gapa asom lakpana jado ge mayum jarokli matamadu ta jado du sangoida phamlaga karino ma tawduna leirami matamadu ta gapa na sangoida leiriba jado ge banaka sangsilaglaga ipu aikoi lakli haiduna kawi matamadu ta jado na wonthoroklaga kanai angang jingon tin kang man bakara ina ka lakli basiwa ha karino ne nakoi nagi ra ka lakli baba wafamatu de Herojit na as ipugi wata sidi asomna hairaga manakta leiriba phak aduta phamthai aduga gapana mora aduta phammi matamaduta jadona hayune kari tawraba ha nakoina lakliba bu karino asomna hanglakpaduta Herojitna gapada munna yengi gapa do ngasai thamna yamna phakibagum tawbani adubu jadona adumna hanglakpa aduta maha khumpham khangraduna tingak mangak leiri matamaduta Herojitna ipu sumdobani karigumom ta ipuga tanajadingdano laksariba kari tanase haiba ha nokoida tuition tobiyo haribro ipu adugi amata natida ipu bu nupi phabagi lewa mantraga haibro ngaiko nakoi gitubu nakoi na pamjaba nupi phabagi warine mani ipu adumna gapana mani ipu harapaduta jadona gapada jinga adutuga tawduriba thabagasina nangira wafam aduda gapa do ithak thakatna ipu di matu karamna khangliba ai se amaiba jado ni ne jado ngaiko nakoi na phaningliba nupi aduna kathai dagi no kariba ming kauba yek salai ra karino pokpo numin da karino kayam wangba kayam nemba ngobra mubra haibadu aingoda sengna hayune aduga ne mana mathumdi khara chawgari ko wafam adu tabada gapa hadakti soidana Devarani bu pharagani lauragani haibase mahaki thamoida thajaba leiri masidagi gapana Devarani gi mahaki pokpagi numit amati sagai nategi mahaki sagai gi maming amati yek salai punamak hairi muba ngauba wangba punamak hairabagi tungda jadona nangna hairliba miwai mito wasigi matunginati panghen henjanba yagadaba nupi dinate adubu yenglaba haibaduni adugisu matakta hauji nupi asi kanagumba amagasu yamna kana mari leinaba sumali adubu nangna pamlabani na tawba tare adubu hariba thabak asiti na kongani suba yaba natedo nakoi bhab tare dana karigumba da thabak asi hek khangnarakpada noisu aisu pulap awafamda tagadoribani aigede kaisu leite aina thokpa ba upaya ba torga dum leithokigani amang thaktu sumayama masigumba tawkhre adubu haiba laiba mantra loba laiba mi dudang awaba taraga tokhibani ko aigide dum leiriba sini kari khali mana mathumduna nakoi piba ngamgadoribro ipu mana mathumsina kayam sawgadabano aduga thabaksina kaidongwai hawgadoriba thabakki wadi nakhoina mana mathum pirakpa numitudagi hawgadoribani ngasidagi piragana ngasidagi hawre hayengdagi piragana hayengdagi hawre sahi taragi matungda piragana sahi taragi matungda tawre adudi noina pirakpagi makha boliko adu ipu kayamu oigeba yamba budi natera
ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯍꯥꯏꯔꯒꯗꯤ 5-10ꯗꯤ ꯌꯥꯔꯔꯣꯏ 30ꯃꯨꯛꯇꯤ ꯆꯪꯗꯕ ꯌꯥꯏ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯤꯄꯣ 30,000ꯔꯅꯦ ꯏꯄꯨ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯀꯩꯅꯣ ꯅꯪꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯅ ꯋꯥꯐꯝ ꯑꯗꯨꯗ ꯒꯄꯥꯅ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯦ ꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯄꯩꯁꯥ ꯑꯆꯧꯕꯁꯦ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯍꯦꯔꯣꯖꯤꯠꯅ ꯅꯪꯕꯨ ꯄꯤꯕ ꯉꯝꯒꯗ꯭ꯔꯅꯦ 30,000-40,000 ꯒꯥꯏꯁꯤꯕꯣ ꯒꯄꯥꯅ ꯄꯤꯕ ꯇꯥꯕꯅꯤ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯖꯥꯗꯣꯅ ꯐꯔꯦ ꯅꯣꯏꯅ ꯁꯦꯟꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯄꯤꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯈꯣꯏꯗ ꯊꯕꯛ ꯈꯔ ꯁꯤꯟꯅꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯨ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯉꯥꯎꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯒꯗꯕꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯄꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯨꯄꯥ 30,000ꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯑꯃꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯀꯧꯔꯒ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯗꯦꯕꯔꯥꯅꯤꯅ ꯃꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯔꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯥꯒ ꯑꯃꯗ ꯂꯩꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯒꯄꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯅꯪ ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯂꯨꯄꯥ 30,000ꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯥꯗꯣꯅ ꯀꯔꯤꯝ ꯀꯊꯥꯏꯗꯕ ꯇꯧꯒꯅꯨ ꯀꯣ ꯑꯩꯁꯦ ꯑꯃꯥꯏꯕ ꯖꯥꯗꯣꯅꯤ ꯑꯇꯩꯒꯤ ꯊꯕꯛꯀꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯨꯝ ꯂꯩꯋꯥꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯔꯣꯏ ꯑꯩꯅ ꯁꯤꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯇꯪ ꯁꯣꯜꯂꯒ ꯀꯥꯝꯈꯤꯕꯗ ꯉꯥꯎꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯑꯃꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯆꯠꯂꯣ ꯄꯩꯁꯥꯗꯨ ꯁꯨꯔꯀꯥꯟꯗ ꯂꯥꯛꯑꯣ ꯁꯤꯗꯩꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯊꯅ ꯁꯥꯡꯗꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯍꯣꯏ ꯏꯄꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯁꯣꯏꯗꯅ ꯄꯨꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠ ꯑꯃꯥꯏꯕ ꯖꯥꯗꯣꯒꯤ ꯃꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯒꯄꯥꯗ ꯒꯄꯥ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯄꯗ ꯄꯩꯁꯥ ꯂꯩꯇꯦꯗꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯆꯠꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯂꯨꯄꯥ 30,000 ꯅꯪꯅ ꯄꯨꯊꯣꯛꯀꯗꯣꯏꯁꯤꯕꯣ ꯍꯨꯔꯥꯟꯒꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯏꯇꯥꯎ ꯍꯨꯔꯥꯟꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩ ꯃꯗꯣ ꯂꯧꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯗꯨꯒ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯑꯣꯖꯥ ꯖꯥꯗꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯒꯤꯅ ꯄꯥꯝꯖꯔꯤꯕ ꯗꯦꯕꯔꯥꯅꯤꯁꯤ ꯃꯁꯤ ꯀꯧꯕꯤꯔꯣꯗꯅ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯒꯄꯥ ꯅꯪꯒꯤ ꯊꯕꯛꯇꯨ ꯑꯩꯗꯤ ꯀꯌꯥ ꯑꯣꯏꯅꯝꯗꯦꯕꯣ ꯀꯗꯥꯏꯗꯒꯤ 30,000 ꯍꯨꯔꯥꯟꯗꯣꯏꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥ ꯐꯥꯒꯤꯗꯒꯤ ꯃꯍꯥꯛꯁꯨ ꯀꯣꯛ ꯉꯥꯎꯕ ꯍꯧꯖꯤꯜꯂꯛꯂꯤ ꯀꯅꯥꯗꯒꯤ ꯀꯝꯗꯧꯅ ꯂꯨꯄꯥ 30,000 ꯑꯁꯦ ꯂꯧꯁꯤꯒꯦ ꯈꯜꯂꯛꯂꯤ ꯃꯔꯝꯗꯤ ꯂꯨꯄꯥ 500 ꯅꯠꯇꯦ ꯂꯨꯄꯥ 1,200ꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯂꯨꯄꯥ 30,000 ꯍꯥꯏꯕꯁꯦ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯅꯤ ꯃꯁꯤꯗꯒꯤꯗꯤ ꯒꯄꯥ ꯃꯊꯥ ꯁꯥꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯐꯝꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯍꯦꯔꯣꯖꯤꯠꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯗꯦꯕꯔꯥꯅꯤꯗꯨ ꯅꯅꯥꯛꯇ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈꯤꯗꯅ ꯄꯩꯁꯥꯗꯣ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯨꯔꯦ ꯍꯧꯖꯤꯛꯇ ꯑꯍꯜ ꯑꯣꯏꯔꯝꯃꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯏꯇꯥꯎ ꯍꯦꯔꯣ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯗꯦꯕꯔꯥꯅꯤꯁꯨ ꯄꯥꯝꯃꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯅꯪꯅꯒ ꯂꯩꯔꯗꯤ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯦ ꯑꯩ ꯀꯣꯟꯅ ꯁꯤꯡꯒꯦ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯗꯩꯅꯣ ꯅꯪꯕꯣ ꯑꯩꯁꯤꯕꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯕ ꯊꯕꯛ ꯇꯧꯕ ꯃꯤꯔꯕ ꯑꯩꯕꯣ ꯅꯪ ꯑꯩ ꯆꯞ ꯃꯥꯟꯅꯩ ꯏꯃꯥꯗꯒꯤꯅꯦ ꯁꯤꯀꯤ ꯑꯅꯥ ꯅꯤꯔꯒꯅꯤ ꯍꯤꯡꯉꯤꯁꯦ ꯑꯁꯤꯅꯁꯨ ꯅꯨꯄꯤ ꯊꯤꯅꯦꯒ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯗꯦꯕꯔꯥꯅꯤꯗꯨ ꯅꯪꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯂꯥꯛꯑꯦꯅ ꯈꯜꯂꯣꯅꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯁꯦ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯀꯥꯏꯗ ꯄꯩꯁꯥꯅ ꯇꯧꯗꯣꯏꯕ ꯀꯥꯟꯅꯗꯕꯗꯅꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯥꯡꯍꯜꯂꯨ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯄꯥ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯦꯔꯣꯖꯤꯠꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯇꯥꯎ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯔꯤ ꯀꯔꯤ ꯑꯥꯏꯗꯤꯌꯥꯅꯣ ꯅꯦꯠꯋꯥꯛ ꯃꯥꯡꯕ ꯑꯥꯏꯗꯤꯌꯥꯔꯣ ꯅꯠꯇꯦ ꯏꯄꯨ ꯖꯥꯗꯣꯒꯤ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯍꯨꯔꯥꯟꯕ ꯆꯠꯁꯤ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯑꯁꯤ ꯃꯥꯅ ꯍꯥꯏꯗꯅ ꯃꯤꯁꯨꯝ ꯂꯩꯋꯥꯒꯤ ꯃꯔꯝꯗꯗꯤ ꯃꯉꯣꯟꯗ ꯍꯦꯟꯕ ꯂꯩꯔꯣꯏꯗꯅ ꯑꯗꯨ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯂꯩꯔꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗ ꯃꯤꯁꯨꯝ ꯂꯩꯋꯥꯒꯤ ꯃꯔꯝꯗ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏꯅ ꯒꯄꯥ ꯏꯕꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯀꯤꯁꯤꯜꯂꯛꯀꯗꯧꯔꯤꯌꯦ ꯐꯥꯒꯤꯗꯒꯤ ꯁꯤꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅೋ ꯁꯤꯔꯣꯏꯁꯦ ꯏꯕꯥꯅꯤꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯏꯄꯨ ꯖꯥꯗꯣꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯍꯨꯔꯥꯜꯂꯁꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯇꯞ ꯇꯥꯅ ꯌꯦꯡꯊꯣꯛꯂꯛꯄꯒꯤ ꯇꯨꯡꯗ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯁꯦꯕ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯒꯄꯥ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯆꯪꯉꯒ ꯌꯦꯡꯗꯧꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯃꯩꯊꯪꯗ ꯒꯄꯥꯅ ꯍꯥꯏꯔꯤꯕ ꯏꯄꯨ ꯑꯃꯥꯏꯕ ꯖꯥꯗꯣꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯈꯔ ꯍꯨꯔꯥꯜꯂꯨꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯤ
ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯅꯁꯤ ꯍꯥꯏꯅꯔꯒ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯒꯄꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯅꯪꯅ ꯑꯩꯁꯦ ꯅꯝꯗꯅ ꯍꯨꯔꯥꯟꯕ ꯇꯝꯕꯤꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯍꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯍꯨꯔꯥꯟꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯟꯕ ꯇꯥꯕꯅꯤ ꯑꯉꯝꯕ ꯈꯪꯉꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯏꯄꯨ ꯖꯥꯗꯣꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯇꯤ ꯍꯥꯟꯅ ꯄꯥꯈꯠꯂꯝꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯤ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯒꯄꯥꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯥꯟꯅꯗꯕ ꯊꯕꯛꯅꯤ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯒꯄꯥꯗꯤ ꯅꯪ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯍꯧ ꯑꯩꯗꯤ ꯂꯥꯛꯂꯕꯅꯤꯅ ꯆꯪꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯍꯩꯅꯗꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯂꯁꯤ ꯀꯔꯤꯒꯨꯝꯕꯗ ꯃꯤꯅ ꯐꯥꯕ ꯄꯨꯟꯕꯒꯤ ꯃꯇꯥꯡ ꯂꯥꯛꯂꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯊꯣꯛꯄ ꯑꯩꯅ ꯑꯩꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯒꯄꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯥꯏꯕ ꯖꯥꯗꯣꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯗꯥꯏꯗ ꯆꯪꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯅ ꯆꯪꯈꯤꯕ ꯌꯥꯈꯤꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯍꯣꯏ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯜꯂꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯉꯥꯏꯈꯣꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯩꯍꯧꯕ ꯀꯩꯔꯥꯛꯇꯣ ꯃꯗꯨ ꯊꯥꯔꯒ ꯁꯥꯏꯖꯤꯟꯒꯤ ꯑꯍꯣꯕꯁꯤꯗ ꯂꯤꯠꯁꯤꯜꯂꯒ ꯆꯪꯈ꯭ꯔꯁꯤꯔꯣ꯫ ꯒꯄꯥ ꯏꯕꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯉꯛꯄꯁꯤꯃ ꯅꯪ ꯁꯤꯗꯒꯤꯗꯤ ꯀꯩꯔꯥꯛ ꯇꯧꯔꯒ ꯆꯪꯈ꯭ꯔꯅꯤꯅꯦ ꯁꯥꯏꯖꯤꯟꯒꯤ ꯑꯍꯣꯕꯁꯤ ꯌꯧꯈ꯭ꯔꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯕꯗꯨꯗꯤ ꯅꯪ ꯆꯣꯡꯊꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯗꯨꯗꯤ ꯀꯩꯗꯧꯁꯤꯒꯦ ꯆꯪꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯨꯔꯨꯝ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯑꯁꯣꯝꯗꯅ ꯖꯥꯗꯣꯅ ꯈꯜꯂꯤ ꯍꯩꯁ ꯀꯅꯥꯅꯣꯗ ꯃꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ ꯃꯣꯏꯒꯤ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂꯥ꯫ ꯃꯃꯥꯡ ꯊꯛꯇ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯁꯥꯎꯗꯅ ꯑꯃꯥꯏꯕ ꯅꯤꯛꯂꯒ ꯀꯥꯞꯄꯛꯂꯤꯕ ꯖꯥꯠꯂꯥ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯥ ꯍꯦꯟꯕꯗꯤ ꯊꯣꯛꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯔꯅꯦ ꯍꯣꯏꯗꯦꯍꯦ ꯌꯦꯡꯉꯨꯒꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯥꯗꯣꯗꯣ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠ ꯄꯥꯈꯠꯈꯤꯕꯅ ꯃꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯖꯥꯗꯣꯒꯤ ꯍꯤꯡꯈꯣꯜ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯣꯠꯂꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯣꯗꯣ ꯊꯥꯡꯃꯩ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯏ꯫ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯛꯂꯕꯒꯤ ꯇꯨꯡꯗ ꯈꯧꯗꯦꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒꯄꯥꯅ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯖꯒꯥ ꯑꯃꯗ ꯁꯣꯔꯣꯠ ꯂꯥꯎꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯖꯥꯗꯣꯅ ꯍꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒꯄꯥ ꯇꯞꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯒ ꯍꯥꯏꯕꯗꯤ ꯑꯁꯣꯡꯕ ꯃꯅꯥꯁꯤꯡꯅ ꯑꯃꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯧꯔꯤꯕ ꯑꯗꯣꯝꯒꯤ ꯃꯔꯛꯇ ꯂꯨꯝꯗꯨꯅ ꯂꯥꯛꯂꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯖꯥꯗꯣꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯖꯥꯗꯣꯗꯤ ꯂꯩꯇꯨꯝ ꯂꯪꯈꯤꯕ ꯁꯣꯔꯣꯠ ꯂꯥꯎꯈꯤꯕ ꯑꯗꯣꯝꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯗ ꯆꯪꯍꯧꯕꯅꯤꯅ ꯎꯍꯧꯗ꯭ꯔꯤ꯫ ꯍꯦꯔꯣꯖꯤꯠꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯣꯗꯣ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯎꯆꯤ ꯋꯥꯌꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯔꯣꯖꯤꯠꯅ ꯒꯄꯥꯗꯣ ꯃꯅꯨꯡ ꯆꯪꯈꯤꯕꯅꯤꯁꯦ ꯊꯣꯡꯗꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯅꯨꯡꯗ ꯃꯥꯅ ꯇꯧꯔꯝꯒꯗꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯃꯥꯅꯒ ꯂꯥꯏꯔꯤꯛ ꯊꯤꯔꯤꯉꯩꯗꯒ ꯏꯄꯨ ꯖꯥꯗꯣꯅꯒ ꯐꯥꯈ꯭ꯔꯕꯗꯤ ꯃꯥ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇꯦꯁꯦ꯫ ꯑꯁ ꯑꯩꯗꯤꯕ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯀꯔꯤꯅꯨꯡꯒꯤ ꯌꯥꯎꯖꯔꯨꯕꯅ ꯍꯦꯛ ꯌꯧꯏꯍꯦ ꯑꯩꯁꯦ ꯅꯝꯗꯅ ꯒꯄꯥꯅ ꯍꯨꯔꯥꯟꯕ ꯑꯣꯏꯍꯟꯗꯧꯔꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯍꯥꯠꯅꯅꯕ ꯁꯤꯟꯕ ꯑꯃ ꯑꯣꯏꯅ ꯈꯟꯈꯤꯗꯅ ꯃꯌꯥꯝꯅ꯫ ꯑꯁꯨꯝꯅ ꯍꯦꯔꯣꯖꯤꯠꯅ ꯃꯇꯣꯝꯇ ꯉꯔꯪ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯔꯞ ꯁꯣꯔꯣꯠ ꯂꯥꯛꯂꯝꯂꯒ ꯆꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯍꯦꯔꯣꯖꯤꯠ ꯃꯃꯥꯏ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇ ꯁꯣꯔꯣꯠ ꯂꯥꯎꯔꯒ ꯗꯨꯡ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯗꯣ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯡꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯥꯛꯊꯔꯒ ꯂꯨꯝꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ
ꯖꯥꯗꯣꯒꯤ ꯁꯨꯃꯥꯡꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯒꯄꯥꯅ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯄꯥꯗꯣ ꯑꯃꯥꯏꯕ ꯖꯥꯗꯣꯅ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯖꯥꯗꯣꯗꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯊꯣꯜꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯅꯨꯡꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯒ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯉꯝꯗꯅꯕ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯖꯥꯗꯣꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯎꯆꯤ ꯋꯥꯌꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯦ ꯇꯨꯝꯃꯅꯕ ꯇꯧꯔꯒꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯥꯗꯣ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯇꯁꯦꯡꯅ ꯖꯥꯗꯣꯗꯣ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ ꯅꯥꯈꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤ ꯃꯥꯅ ꯅꯥꯈꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯒꯄꯥ ꯀꯥꯡꯈꯗꯒꯤ ꯇꯞꯅ ꯊꯣꯔꯛꯏ ꯑꯗꯨꯗꯨꯒ ꯖꯥꯗꯣꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯖꯥꯗꯣꯒꯤ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯐꯤꯅ ꯌꯣꯝꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯈꯔ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯒꯄꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯣꯝ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯏ ꯑꯗꯨꯗꯨꯒ ꯃꯥꯅ ꯂꯥꯏꯔꯤꯛ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯤ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯕ ꯂꯥꯏꯔꯤꯛ ꯃꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨ ꯊꯦꯡꯅꯕꯗꯒꯤꯗꯤ ꯒꯄꯥꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯦꯞꯁꯜꯂꯒ ꯐꯤ ꯑꯗꯣ ꯑꯃꯨꯛ ꯀꯤꯁꯜꯂꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯏ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗꯗꯤ ꯙꯥꯔꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯍꯦꯔꯣꯖꯤꯠꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯗꯨꯅ ꯒꯄꯥꯅ ꯋꯣꯏꯃ ꯀꯅꯥꯅꯣꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯤ ꯑꯗꯨꯃ ꯂꯥꯎꯈꯠꯄꯗꯨꯗ ꯍꯦꯔꯣꯖꯤꯠꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯁꯣꯝꯅ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯥꯗꯣ ꯑꯃꯗꯤ ꯖꯥꯗꯣꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯃꯃꯧꯁꯤꯡꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯁꯨ ꯄꯥꯈꯠꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯍꯣꯠꯇꯅ ꯆꯦꯜꯂꯛꯂꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯔꯗꯨꯅ ꯃꯈꯣꯏꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯂꯝꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯖꯥꯗꯣꯗꯣ ꯇꯨꯝꯊꯔꯝꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯈꯔꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯑꯃ ꯇꯥꯈ꯭ꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯗꯨꯅ ꯂꯩꯖꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯂꯥꯏꯔꯤꯛꯀꯤ ꯃꯌꯣꯝ ꯑꯗꯣ ꯆꯦꯠꯁꯤꯟꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯥꯏꯈꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯀꯥꯕꯛ ꯌꯣꯝꯁꯤꯜꯂꯝꯕꯒꯤ ꯃꯑꯣꯡꯗ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯖꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯂꯥꯏꯔꯤꯛ ꯋꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯣꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯨꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯆꯔꯥꯡꯅꯈꯤꯕꯅꯔ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯁꯤꯗ ꯄꯥꯜꯂꯝꯗꯦ ꯑꯁꯣꯝꯗꯅ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠ ꯍꯣꯕꯦ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯔꯛꯀꯗꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯒꯄꯥꯗ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯥꯏꯅꯔꯤ ꯒꯄꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯣꯜꯂꯒ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯂꯣꯟꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯒ ꯄꯥꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯏꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯒꯄꯥꯅ ꯈꯜꯂꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯅꯕꯒꯤ ꯂꯥꯏꯔꯤꯛ ꯊꯤꯔꯒ ꯕꯨꯠ ꯀꯧꯊꯣꯛꯅꯕꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯪꯉꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯕꯨꯠ ꯀꯧꯊꯣꯛꯂꯒ ꯕꯨꯠꯇꯨꯗ ꯑꯩꯅ ꯍꯥꯏꯔꯕ ꯑꯗꯒꯤꯗꯤ ꯃꯣꯏꯗꯤ ꯂꯥꯏꯅꯤꯅ ꯗꯦꯕꯔꯥꯅꯤꯁꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯁꯤ ꯑꯣꯜꯍꯜꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯍꯜꯂꯕ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯄꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯊꯪ ꯄꯥꯗꯨꯅ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯊꯪ ꯄꯥꯔꯛꯄꯅ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯔꯣꯟ ꯑꯃꯗꯤ ꯐꯖꯅ ꯆꯤꯟꯐꯥ ꯄꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯤꯟꯐꯥ ꯄꯨꯔꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯧꯊꯣꯛꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯆꯤꯟꯐꯥ ꯄꯨꯈꯤꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯗꯕ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯁꯍꯨꯝ ꯈꯔ ꯇꯥꯕ ꯐꯪꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗꯅꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯩꯕ ꯅꯨꯔꯥ ꯆꯐꯨ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯖꯤꯜꯂꯒ ꯍꯩꯗꯣꯔꯛꯄꯒꯨꯝ ꯒꯣꯔꯣꯡ ꯒꯔꯥꯡ ꯂꯥꯎꯅ ꯇꯨꯈꯤ ꯑꯗꯨꯝꯅ ꯒꯣꯔꯣꯡ ꯒꯔꯥꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯒꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ
ꯂꯩꯔꯣꯟ ꯁꯣꯟꯕꯗꯣ ꯂꯦꯞꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯔꯣꯟ ꯁꯣꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯉꯔꯪ ꯉꯔꯪ ꯂꯩꯔꯣꯟ ꯑꯁꯨꯝ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯣꯟ ꯀꯟꯅ ꯁꯣꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯣꯟꯗꯣ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯥꯏꯃꯨ ꯑꯃ ꯐꯥꯎꯗꯣꯔꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨ ꯎꯕꯗ ꯁꯣꯝꯗ ꯒꯄꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯍꯧꯅ ꯂꯥꯎꯅ ꯀꯞꯂꯛꯂꯤ ꯑꯁꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯒꯄꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯩ ꯄꯥꯈꯪ ꯐꯥꯔꯒ ꯀꯞꯄ ꯁꯥꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯗꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯒꯄꯥꯅ ꯅꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯄ ꯂꯥꯏꯃꯨꯔꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯥꯅꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯁꯠ ꯁꯠ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯦꯟꯅꯔꯒꯦ ꯃꯇꯥꯒꯨꯝ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯥꯒꯁꯤ ꯇꯣꯡꯂꯒ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯗꯅ ꯃꯉꯣꯟꯗ ꯄꯣꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯀꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯃꯥꯏꯕ ꯖꯥꯗꯣꯗ ꯍꯥꯏꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯅꯪ ꯑꯣꯏꯅ ꯀꯧꯊꯣꯛꯂꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯒꯄꯥꯅ ꯗꯦꯕꯔꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯍꯜꯂꯨ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯌꯥꯅꯅꯕꯁꯨ ꯈꯔ ꯁꯤꯟꯕꯤꯌꯨꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯁꯤ ꯆꯠꯂꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯣꯊꯣꯛꯅꯗꯕ ꯑꯣꯏꯅꯕ ꯊꯕꯛꯅꯤꯅꯦ ꯑꯗꯨꯕꯨ ꯇꯧꯕꯤꯗꯕꯗꯤ ꯌꯥꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯉꯁꯤ ꯑꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯔꯨꯔꯒꯦ ꯀꯔꯤꯒꯨꯝꯕꯗ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯁꯤꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯒꯄꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯁꯥꯗꯣ ꯀꯤꯕꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯔꯤ ꯃꯁꯤꯗꯩꯗꯤ ꯒꯄꯥꯅ ꯈꯜꯂꯤ ꯑꯣ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯗꯅ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯄꯥꯗꯣ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯒꯄꯥꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯗꯦꯕꯔꯥꯅꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯗꯦꯕꯔꯥꯅꯤꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯗꯦꯕꯔꯥꯅꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯗꯦꯕꯔꯥꯅꯤꯅ ꯇꯨꯝꯂꯤꯕꯗꯣ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯗꯦꯕꯔꯥꯅꯤ ꯑꯣ ꯗꯦꯕꯔꯥꯅꯤ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯅꯦ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯗꯦꯕꯔꯥꯅꯤꯗꯣ ꯃꯤꯀꯞ ꯇꯞꯅ ꯊꯣꯔꯛꯏ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ ꯃꯗꯨꯗꯩꯗꯨꯗ ꯗꯦꯕꯔꯥꯅꯤꯅ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯄꯥꯛꯂꯕ ꯊꯣꯡꯅꯥꯎ ꯑꯗꯨꯝꯇ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯗꯦꯕꯔꯥꯅꯤ ꯋꯣꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯈꯤ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯗꯦꯕꯔꯥꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯆꯦ ꯑꯃꯗꯤ ꯃꯅꯝꯃꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯗꯦꯕꯔꯥꯅꯤꯅ ꯑꯩꯒꯤ ꯊꯣꯡꯅꯥꯎꯗ ꯑꯃꯨꯕ ꯕꯨꯠ ꯑꯃ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯗꯦꯕꯔꯥꯅꯤꯒꯤ ꯃꯕꯨꯡ ꯃꯆꯦ ꯑꯃꯗꯤ ꯃꯅꯝꯃ ꯃꯄꯥ ꯃꯃꯥꯁꯤꯡ ꯑꯗꯨꯅ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯗꯦꯕꯔꯥꯅꯤꯒꯤ ꯃꯌꯥꯝꯕꯅ ꯍꯥꯏ ꯏꯆꯜ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦꯍꯦ ꯅꯪꯕꯣ ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯀꯅꯥꯝ ꯂꯩꯇꯦ ꯇꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯦꯕꯔꯥꯅꯤ ꯀꯤꯅ ꯊꯣꯡꯅꯥꯎ ꯑꯗꯨꯝꯗ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯔꯥꯅꯤꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯑꯩꯒꯤ ꯃꯤꯡ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩ ꯑꯁꯦ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯕ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤꯕꯅꯤ ꯃꯗꯨ ꯎꯕꯗꯒꯤꯅꯦ ꯑꯩꯅ ꯂꯥꯎꯔꯛꯂꯤꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯦꯕꯔꯥꯅꯤꯒꯤ ꯃꯕꯨꯡꯅ ꯍꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯁꯨ ꯈꯜꯂꯨꯔꯒꯅꯨꯀꯣ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯗꯤ ꯏꯃꯥꯒꯔ ꯀꯩꯅꯣꯝꯃ ꯇꯨꯃꯤꯟꯅꯔꯣ ꯑꯩ ꯃꯪ ꯍꯥꯎꯔꯝꯒꯅꯤ ꯃꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯦꯕꯔꯥꯅꯤꯅ ꯃꯪ ꯁꯨꯡꯅꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯗꯨꯗꯗꯤ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯠꯅꯔꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯠꯅꯈ꯭ꯔꯤ ꯑꯗꯨꯒ ꯗꯦꯕꯔꯥꯅꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯩꯃꯤꯟꯅꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯄꯥꯗꯣ
ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯅꯣꯡꯅ ꯊꯣꯔꯛꯂꯕꯗꯨ ꯐꯥꯎꯕꯗ ꯃꯅꯤꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯒꯄꯥꯅ ꯀꯔꯤꯅꯣꯅꯦ ꯂꯥꯏꯔꯤꯛꯇꯨꯗꯕꯨ ꯌꯥꯎꯈꯤꯕꯗꯨꯕꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯐꯥꯛꯇꯨꯅ ꯌꯦꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯀꯧꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯃꯥꯏꯅ ꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯄꯥꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯨꯗꯛ ꯑꯗꯨꯗ ꯐꯥꯎꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯤ ꯒꯄꯥꯒꯤ ꯈꯖꯥꯏꯗ ꯑꯃꯨꯛꯇꯪ ꯃꯍꯥꯛꯀꯤ ꯆꯩꯔꯣꯡꯒꯨꯝꯂꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯖꯤꯜꯂꯝꯂꯕꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯤ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯒꯄꯥ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯒꯦ ꯇꯧꯏ ꯃꯀꯣꯛ ꯑꯗꯣ ꯆꯤꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯩꯗꯤ ꯒꯄꯥ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯀꯧꯔꯨꯔꯒ ꯑꯩꯉꯣꯟꯗ ꯀꯌꯥꯗ ꯊꯤꯅ ꯐꯨꯔꯝꯂꯤꯕ ꯀꯣꯛꯀꯥꯁꯤ ꯍꯦꯛ ꯉꯥꯎꯏꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯄꯔꯞ ꯂꯥꯛꯇꯨꯅ ꯍꯩꯃꯥ ꯅꯪꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯎꯪꯂꯕ꯭ꯔꯣ ꯅꯣꯡ ꯉꯥꯟꯕꯒ ꯎꯪꯕ ꯍꯧꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯒꯄꯥꯅ ꯑꯁ ꯏꯃꯥꯅ ꯈꯪꯄꯣꯠꯇꯦꯁꯦ ꯃꯊꯥ ꯁꯥꯕꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯈꯖꯥꯏꯅ ꯀꯅꯥ ꯃꯗꯨꯗꯤ ꯄꯥꯏꯕ ꯂꯦꯞꯄ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯔꯣꯖꯤꯠꯁꯨ ꯒꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯄꯥꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯍꯧꯖꯤꯛꯇ ꯏꯁꯧ ꯂꯥꯡꯉꯝꯃꯒ ꯆꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯔꯣꯖꯤꯠꯇꯣ ꯒꯄꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯀꯩꯗꯧꯔꯤꯕ ꯈꯖꯥꯏꯗꯨꯗꯤ ꯗꯦꯕꯔꯥꯅꯤꯗꯨꯕꯨ ꯉꯔꯥꯡ ꯂꯥꯛꯂꯝꯕ꯭ꯔꯣ ꯑꯗꯨꯒ ꯅꯈꯖꯥꯏꯗꯨꯗ ꯈꯨꯕꯥꯛꯅ ꯊꯔꯝꯃꯤꯔꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯄꯥꯅ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯗꯧꯔꯒꯦꯕ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯄꯣꯝꯃꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯋꯥꯐꯝ ꯑꯗꯨꯗ ꯒꯄꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯍꯦꯔꯣꯖꯤꯠꯇ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯦꯔꯣꯖꯤꯠꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯅꯪꯕꯨ ꯑꯋꯣꯏꯕꯒꯤ ꯂꯥꯏ ꯁꯥꯟꯅꯔꯨꯔꯕ꯭ꯔꯣ ꯑꯁ ꯑꯁꯦꯡꯕ ꯁꯥꯟꯅꯔꯨꯔꯦꯃꯤ ꯅꯪꯕꯨ ꯊꯣꯛꯂꯛꯇꯅ ꯑꯃꯨꯛꯇꯣꯏꯕ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯔꯝꯃꯦ ꯍꯥꯏꯔꯗꯅ ꯏꯇꯥꯎ ꯂꯥꯏ ꯁꯥꯟꯅꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯉꯥꯏꯈꯣ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯗꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯒꯦ ꯏꯁꯦ ꯏꯇꯥꯎ ꯑꯗꯨꯝꯗꯤ ꯑꯩ ꯍꯪꯍꯧꯗ꯭ꯔꯦꯅꯦ ꯍꯪꯉꯣꯏ ꯅꯪ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯂꯥꯛꯂꯕꯗꯤ ꯍꯪꯉꯨ ꯑꯁ ꯏꯇꯥꯎ ꯑꯩ ꯃꯥ ꯀꯧꯕ ꯉꯝꯃꯔꯣꯏꯗ ꯃꯥ ꯀꯧꯕꯁꯤ ꯈꯖꯥꯏ ꯑꯃꯃꯝ ꯁꯦꯠꯈ꯭ꯔꯗꯤ ꯑꯩꯒꯤ ꯈꯖꯥꯏꯁꯤꯗꯤ ꯈ꯭ꯋꯥꯏꯔꯥ ꯑꯁꯤꯕ ꯇꯥꯔꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥꯎ ꯅꯪꯅ ꯉꯔꯥꯡ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯨ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯗꯦꯕꯔꯥꯅꯤꯒꯤ ꯂꯩꯀꯥꯏ ꯆꯠꯂꯨꯁꯤ ꯀꯔꯤ ꯈꯜꯂꯤꯕ ꯌꯥꯏꯌꯦ ꯏꯇꯥꯎ ꯍꯧꯖꯤꯛ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯌꯥꯔꯣꯏꯍꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯈꯤꯅꯤ ꯅꯪꯁꯨꯅꯦ ꯄꯣꯔꯣꯛ ꯆꯥꯛꯁꯤꯜꯂꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯄꯣꯔꯣꯛ ꯆꯥꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯀꯩꯗꯧꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤ ꯋꯥꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯃꯍꯧꯁꯥ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯊꯥꯈꯤꯕ ꯕꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯁꯨꯝꯃꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯉꯁꯥꯏꯅ ꯅꯪꯒꯤ ꯅꯥꯀꯟ ꯂꯥꯛꯄ ꯌꯥꯔꯦꯅ ꯌꯥꯗ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯂꯥꯏꯃꯨꯗꯣ ꯃꯆꯤꯟ ꯌꯥꯝꯅ ꯊꯤ ꯀꯔꯤꯒꯨꯝꯕ ꯃꯥ ꯍꯟꯗꯛ ꯑꯃꯨꯛꯀ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯗ꯭ꯔꯥ ꯑꯁꯣꯝꯅ ꯈꯜꯂꯒ ꯍꯧꯖꯤꯛꯇꯤ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯅ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯄꯥꯅ ꯏꯇꯥꯎ ꯑꯁꯤꯕꯨ ꯏꯄꯨ ꯖꯥꯗꯣꯒꯤ ꯃꯈꯣꯜ ꯅꯠꯇꯕ꯭ꯔꯥꯅꯦ ꯃꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯏꯇꯥꯎ ꯅꯠꯇꯕ꯭ꯔꯥ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯦꯔꯣꯖꯤꯠꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯃꯥ ꯈꯪꯂꯕ ꯖꯥꯠꯂꯣ ꯀꯔꯤꯅꯣꯅꯦ ꯍꯦꯔꯣꯖꯤꯠ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯇꯥꯛꯇꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯒ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯥꯏꯔꯤꯛ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯅꯤ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤ ꯅꯪꯅ ꯂꯣꯠꯄꯅꯒ ꯌꯥꯔꯣꯏꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯏꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯏꯄꯨꯁꯤ ꯂꯥꯏꯔꯤꯛ ꯂꯧꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯂꯥꯛꯑꯣ ꯊꯣꯛꯑꯒ ꯑꯃꯨꯛꯇꯪ ꯎꯅꯔꯨꯁꯤ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯖꯥꯗꯣ ꯍꯥꯏꯕꯗꯨꯗꯤ ꯒꯄꯥꯒꯤ ꯃꯃꯥꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯄꯨ ꯀꯧꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯀꯧꯊꯣꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯅ ꯃꯍꯧꯁꯥ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯄꯨ ꯀꯔꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯁꯨꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯥꯗꯣꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯊꯦꯝꯕ ꯌꯥꯒꯗꯕ ꯑꯩ ꯅꯠꯇꯦ ꯀꯗꯥꯏ ꯅꯈꯣꯏꯅ ꯉꯔꯥꯡ ꯄꯨꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯀꯌꯥ ꯑꯣꯏꯔꯣꯏꯀꯣ ꯅꯈꯣꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯕꯅꯤ
ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯈꯛꯇ ꯈꯪꯂꯛꯄꯅꯤꯅ ꯑꯩ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ ꯀꯗꯥꯏ ꯂꯥꯏꯔꯤꯛꯇꯨ ꯄꯨꯊꯣꯔꯛꯎ ꯑꯁꯣꯝꯅ ꯍꯥꯏꯕꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯍꯣꯏ ꯑꯣꯖꯥ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯒꯄꯥꯒꯤꯗ ꯂꯩꯕꯅꯤ ꯄꯨꯕꯤꯈ꯭ꯔꯣ ꯌꯥꯔꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯄꯥꯅ ꯍꯦꯔꯣꯖꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯇꯥꯎ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯤꯛꯅꯣ ꯑꯩꯗꯤ ꯈꯪꯗꯦꯗ ꯑꯁꯣꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯏꯇꯥꯎ ꯄꯤꯊꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯧꯒꯤ ꯊꯕꯛꯇꯣ ꯑꯣꯏꯗꯕ ꯋꯥꯐꯝꯅꯤ ꯑꯁꯣꯝꯅ ꯍꯦꯔꯣꯖꯤꯠ ꯑꯃꯗꯤ ꯒꯄꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯖꯥꯗꯣꯅ ꯍꯣꯏ ꯅꯈꯣꯏꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯗꯨ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯄꯤꯔꯣꯏ ꯍꯥꯏꯔꯒꯅ ꯅꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯅꯁꯥ ꯉꯥꯛꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯧ ꯑꯗꯨꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯉꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕ ꯃꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯂꯥꯟꯐꯝꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯔꯣꯖꯤꯠꯅ ꯏꯄꯨ ꯑꯍꯤꯡꯒꯤ ꯂꯥꯟꯐꯝꯗꯣ ꯑꯩꯗꯤ ꯌꯥꯎꯍꯟꯕꯤꯔꯅꯨ ꯍꯥꯏ ꯒꯄꯥ ꯑꯃꯨꯛꯇ ꯄꯤꯈꯣ ꯀꯩꯗꯧꯔꯒꯦ ꯀꯣꯟꯅ ꯂꯧꯔꯁꯨ ꯂꯧꯖꯦꯕ ꯑꯁꯣꯝꯅ ꯍꯥꯏꯅꯕꯗꯒꯤ ꯒꯄꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯂꯥꯏꯔꯤꯛ ꯑꯗꯣ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯨꯔꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ ꯑꯁꯣꯝꯅ ꯄꯤꯕꯤꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯥꯏꯕ ꯖꯥꯗꯣ ꯑꯗꯣ ꯃꯌꯨꯝꯗ ꯎꯅꯕ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯒꯄꯥ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯁꯨ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯕꯅꯤ나 ꯈꯔ ꯃꯈꯩꯗꯤ ꯍꯔꯥꯎꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯒꯄꯥꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯖꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯑꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯛꯂꯥꯡꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛ ꯑꯃꯨꯛ ꯆꯪꯁꯤꯟ ꯇꯧꯕꯗꯣ ꯒꯄꯥꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯒꯄꯥꯅ ꯍꯦ ꯀꯅꯥꯒꯤ ꯃꯆꯥꯁꯤꯡꯅꯣ ꯅꯨꯃꯤꯠ ꯇꯥꯕꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯝꯅ ꯆꯩꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯄꯥꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯁꯣꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯒꯄꯥ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯀꯧꯔꯛꯈꯤ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯒꯄꯥꯅ ꯍꯦꯔꯣꯖꯤꯠꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯤꯡꯂꯣꯝꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯏꯃꯝ ꯃꯝꯃꯤ ꯀꯔꯤꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯊꯥꯞꯇꯛꯅ ꯀꯔꯤꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯒꯄꯥꯅ ꯍꯩ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯥꯡꯈꯤꯕꯗꯨꯗ ꯒꯄꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯒꯄꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯅꯅꯕ ꯄꯔꯞ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯔꯛꯄꯗꯒꯤ ꯎꯞꯁꯤꯟꯗꯨꯅ ꯇꯨꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯒꯄꯥꯅ ꯀꯅꯥꯅꯣ ꯁꯤꯗꯤ ꯑꯩꯒꯤ ꯈꯣꯡꯁꯤ ꯄꯥꯏꯔꯒ ꯆꯤꯡꯒꯦꯒ ꯇꯧꯏꯅꯤ ꯑꯩ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯍꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯄꯥꯗꯣ ꯏꯃꯨꯡ ꯌꯧꯅꯅꯕ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯉꯥꯏꯈꯣ ꯒꯄꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯄꯥ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯂꯥꯏ ꯑꯗꯣ ꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯒꯄꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯧꯊꯣꯛꯈꯤꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯑꯃꯥꯏꯕ ꯖꯥꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯆꯠꯂꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯄꯥꯅ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯗꯨ ꯈꯛ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯁꯤꯟꯊꯥ ꯑꯃ ꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯊꯥꯛꯁꯨ ꯄꯤꯒꯗꯕꯅꯤ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯄꯥꯅ ꯐꯔꯦ ꯅꯍꯥꯛꯅ ꯉꯔꯥꯡ ꯆꯠꯂꯨꯕ ꯗꯦꯕꯔꯥꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯍꯜꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯑꯩ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯗꯨꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯪ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯕꯨ ꯅꯣꯛꯍꯟꯕ ꯑꯃꯗꯤ ꯃꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯁꯣꯏ ꯍꯩꯇꯦ ꯑꯗꯨꯅ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯒꯄꯥꯅ ꯁꯨꯌꯥ ꯀꯧꯕ ꯌꯥꯕ ꯂꯩꯇ꯭ꯔꯤ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯦꯕꯔꯥꯅꯤꯒꯤ ꯁꯛꯇꯝ ꯑꯗꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯌꯦꯛꯇꯨꯅ ꯄꯣꯔꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯤꯔꯒꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯣꯔꯦꯟ ꯑꯥꯗ ꯂꯩꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩ ꯀꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯄꯥꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯂꯥꯏꯃꯨ ꯖꯥꯃꯨ ꯀꯧꯏ ꯑꯗꯨꯅ ꯂꯥꯏꯃꯨ ꯖꯥꯃꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯍꯧꯖꯤꯛ ꯒꯄꯥꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ
ꯇꯁꯦꯡꯅ ꯃꯍꯥꯛ ꯂꯥꯏꯃꯨ ꯑꯗꯣ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯗꯦꯕꯔꯥꯅꯤꯗꯣ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯗꯦꯕꯔꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯕꯗꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯋꯥꯟꯊꯈ꯭ꯔꯤ ꯑꯁꯣꯝꯅ ꯗꯦꯕꯔꯥꯅꯤꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯗꯦꯕꯔꯥꯅꯤꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ ꯑꯁꯣꯝꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯌꯥꯝꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯗꯦꯕꯔꯥꯅꯤꯅ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯄꯝꯃꯤ ꯑꯗꯨ ꯎꯔꯕꯗꯤ ꯑꯩ ꯈꯪꯗꯅ ꯋꯥꯟꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯤ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯎꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯅ ꯒꯄꯥꯗꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯃꯨ ꯖꯥꯃꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯖꯥꯃꯨ ꯑꯗꯣ ꯒꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯒꯄꯥꯗ ꯍꯌꯦꯡꯒꯤ ꯅꯪ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯄꯥꯅ ꯀꯔꯤꯅꯣꯅꯦ ꯆꯥꯛꯊꯥꯛꯀ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯔꯝꯗ꯭ꯔꯤꯁꯤꯅ ꯑꯁꯣꯝꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯍꯧꯈꯤ ꯒꯄꯥꯗꯣ ꯅꯨꯃꯤꯠ ꯑꯗꯨꯃ ꯇꯨꯝꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯒꯄꯥꯕꯨ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯄꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯄꯥꯗꯣ ꯄꯥꯈꯠꯅ ꯊꯣꯛꯂꯒ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯒꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯂꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯒꯄꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯒꯄꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯒꯄꯥꯗ ꯌꯥꯝꯅ ꯆꯩ ꯊꯥꯡꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯄꯥꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯦꯕꯔꯥꯅꯤꯅ ꯌꯥꯅꯅꯕ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯍꯦꯟꯅ ꯗꯦꯕꯔꯥꯅꯤ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯎꯕ ꯌꯥꯗꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯗꯦꯕꯔꯥꯅꯤꯅ ꯌꯥꯗꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ